exact medical record maktin natte adubu hojik kanna bayan orekli sahi nauriba masagi sahi nipang khakta ngariba nupi masa adu hanjin rap tawibata mahak nauriba mapung fadriba pelvic bone adu tekhi amasung tamthina fu seiraga otpa hemandana mahak private part yauna internal bleeding tawki loinana 𝙍𝙬𝙜𝙗 thokiba thoningdaba thodokta ꯂꯩꯈꯤꯗ꯭ꯔꯕ ꯍꯛꯆꯥꯡ ꯃꯥꯄꯜ ꯂꯩꯔꯣꯟ ꯆꯟꯅꯕꯒꯤꯗꯃꯛ 𝙆𝙬 ꯁꯤꯜꯆꯔ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯃꯣꯛꯇꯒꯤ ꯂꯧꯊꯣꯛꯈ꯭ꯔꯦ꯫ NPPꯒꯤ MLAꯁꯤꯡ ꯅꯦꯁꯅꯦꯜ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯂꯤꯗꯔꯁꯤꯡꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯑꯦꯂꯥꯏꯟꯁꯀꯤ ꯃꯤꯇꯤꯡ ꯌꯥꯎꯕ ꯌꯥꯔꯣꯏ ꯍꯥꯏꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ PR ꯊꯝꯗꯨꯅ CM ꯁꯤꯟꯇꯣꯛꯄ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯃꯤꯖꯣꯔꯥꯝ ꯑꯃꯗꯤ ꯃꯦꯘꯥꯂꯌꯥ MPꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯤꯖꯣꯔꯥꯝ ꯑꯃꯁꯨꯡ ꯃꯦꯘꯥꯂꯌꯥꯒꯤ MPꯁꯤꯡꯅꯗꯤ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯊꯝꯕ ꯄꯥꯝꯂꯤ ꯍꯥꯏꯔꯤ꯫ ꯑꯣꯅꯔꯦꯕꯜ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ BJP ꯅꯦꯁꯅꯦꯜ ꯄ꯭ꯔꯁꯤꯗꯦꯟꯠ ꯁ꯭ꯔꯤ ꯖꯦ.ꯄꯤ. ꯅꯗ꯭ꯗꯥꯖꯤꯅ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯎꯠꯂꯤꯕ ꯂꯨꯖꯗꯕ ꯑꯦꯇꯤꯆꯨꯗ ꯁꯤꯡꯕꯥꯜꯗꯅ ꯈꯨꯍꯤ ꯇꯩꯕ ꯇꯧꯊꯣꯔꯛꯄꯗꯅ ꯊꯕꯛꯅ ꯏꯔꯦꯁꯄꯣꯟꯁꯤꯕꯜ ꯑꯣꯏꯗꯕ ꯀꯌꯥ ꯇꯧꯗꯅꯕ ꯁ꯭ꯔꯤ ꯃꯜꯂꯤꯀꯥꯔꯖꯨꯟ ꯈꯔꯒꯦ ꯅꯦꯁꯅꯦꯜ ꯄ꯭ꯔꯁꯤꯗꯦꯟꯠ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜ ꯀꯣꯡꯒ꯭ꯔꯦꯁꯇ ꯆꯩꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯟ ꯔꯦꯜꯋꯦꯒꯤ ꯑꯈꯟꯅꯕ ꯇ꯭ꯔꯦꯟ ꯑꯃꯅ ꯉꯁꯤ ꯆꯦꯡ ꯕꯦꯛ 60,000 ꯔꯣꯝ ꯃꯅꯤꯄꯨꯔꯗ ꯄꯨꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯁꯦꯁꯤꯄꯨꯔꯗ LM ꯈꯥꯎꯇꯦꯟꯅ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯣꯔꯗꯔꯒꯤ ꯃꯋꯥ ꯂꯧꯗꯅ ꯅꯝꯗꯅ ꯏꯟꯇꯔꯅꯦꯠ ꯍꯥꯡꯗꯣꯛꯍꯟꯈ꯭ꯔꯦ꯫ ꯃꯩꯇꯩꯅ ꯍꯧꯖꯤꯛ ꯂꯥꯟ ꯊꯦꯡꯅꯔꯤꯕ ꯑꯁꯤꯅ ꯂꯧꯈꯣꯡ ꯁꯤꯠꯄꯅꯤ꯫ ꯀꯨꯀꯤꯒꯤ ꯍꯧꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤꯅ ꯁꯨꯅꯥꯃꯤ ꯏꯆꯥꯎꯅꯤ꯫ ꯂꯥꯏꯕꯛ ꯐꯕꯗꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯅꯧꯕ ꯁꯤꯟꯈ꯭ꯔꯦ ꯑꯃꯦꯔꯤꯀꯥꯗ꯫ ꯁꯨꯅꯥꯃꯤ ꯑꯁꯤ ꯑꯗꯨꯛ ꯁꯥꯊꯤꯕꯗꯤ ꯑꯣꯏꯔꯔꯣꯏ꯫ ꯑꯃꯦꯔꯤꯀꯥꯟ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯅ ꯁꯦꯀꯦꯟꯗ ꯇꯥꯔꯝꯒꯤ ꯏꯂꯦꯛꯁꯟꯗ ꯃꯥꯏꯊꯤꯕ ꯐꯪꯈ꯭ꯔꯕ ꯖꯣꯔꯖ ꯁꯣꯔꯣꯁꯀꯤ ꯈꯨꯠ ꯌꯥꯎꯏ꯫ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯁꯤꯟꯇꯣꯛꯂꯤꯕ ꯃ꯭ꯌꯥꯟꯃꯥꯔꯅ ꯊ꯭ꯔꯣꯛ-ꯊ꯭ꯔꯥꯛ ꯇꯥꯍꯜꯂꯤꯕ ꯑꯁꯤ ꯑꯃꯦꯔꯤꯀꯥꯟ ꯑꯦꯖꯦꯟꯁꯤ ꯑꯃꯁꯨꯡ ꯖꯣꯔꯖ ꯁꯣꯔꯣꯁꯀꯤ ꯈꯨꯠ ꯌꯥꯎꯏ꯫ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡ ꯊꯣꯛꯍꯜꯂꯤꯁꯤ ꯑꯁꯤꯁꯨ ꯃꯈꯣꯏꯒꯤ ꯊꯧꯑꯣꯏꯟꯁꯤꯟꯅꯅꯤ꯫ ꯏꯁ ꯇꯤꯃꯣꯔꯒꯨꯝꯕ ꯑꯅꯧꯕ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯅꯕꯒꯤ ꯑꯦꯖꯦꯟꯗꯥꯗ ꯏꯟꯗꯤꯌꯥ, ꯃ꯭ꯌꯥꯟꯃꯥꯔ, ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯂꯝ ꯂꯧꯁꯤꯜꯂꯒ ꯑꯗꯨꯅꯅꯤ ꯃꯤꯖꯣꯔꯥꯝ CMꯅ ꯑꯃꯦꯔꯤꯀꯥꯗ ꯆꯠꯂꯒ ꯃꯈꯣꯏꯒꯤ ꯌꯦꯛꯅꯕ ꯂꯩꯕꯥꯛ ꯑꯍꯨꯝ ꯑꯁꯤꯅꯤ ꯍꯥꯏꯁꯦ꯫ ꯃꯩꯇꯩꯒꯤ ꯋꯥꯈꯜꯗ ꯃꯩꯇꯩꯒꯤ ꯐꯨꯔꯨꯞ ꯀꯅꯥꯅꯣ, ꯌꯦꯛꯅꯕ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤꯁꯨ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟ ꯁꯤꯡꯅ ꯇꯥꯏꯅꯕ ꯂꯥꯟꯒꯅꯤ꯫ ꯃꯄꯥꯟꯒꯤ ꯈꯨꯠ ꯌꯥꯎꯔꯛꯄꯅ ꯏꯔꯥꯡ ꯑꯁꯤ ꯁꯥꯡꯊꯕꯅꯤ ꯍꯥꯏꯅ ꯍꯥꯟꯅꯒꯤ ꯃꯅꯤꯄꯨꯔꯒꯤ ꯒꯣꯚꯔꯅꯔ ꯑꯣꯏꯔꯝꯕ ꯑꯅꯨꯁꯨꯌꯥ ꯎꯏꯀꯦꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫